ꯏꯅꯥꯎꯕ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯃꯃꯤꯠ ꯆꯣꯡꯊꯣꯛꯇꯧꯔꯦ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯁꯨ ꯃꯌꯥꯏ ꯅꯥꯛꯇ ꯊꯣꯔꯛꯏ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯌꯥꯝꯕꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯣꯃꯣꯟ ꯅꯣꯛꯅ ꯑꯣꯟꯊꯣꯔꯛꯏ ꯆꯥꯅꯅ ꯑꯗꯨꯝ ꯅꯣꯛꯂꯕꯗꯨꯗꯗꯤ ꯏꯅꯥꯎꯕ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯅ ꯃꯌꯥꯝꯕꯕꯨ ꯌꯦꯡꯂꯒ ꯌꯥꯝꯕꯣ ꯍꯥꯎ ꯄꯤꯁꯨꯝ ꯏꯟꯈꯠꯂꯛ ꯍꯪꯂꯛꯏ ꯏꯅꯥꯎꯕ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯍꯛꯆꯥꯡ ꯁꯣꯛꯏ ꯌꯥꯝꯕꯣ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯃꯅꯥꯎꯒꯤ ꯂꯥꯏꯕꯛꯇꯨꯗ ꯈꯨꯠꯅ ꯏꯜꯂꯤ ꯑꯗꯨꯒ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯥꯎꯔꯕ ꯑꯉꯥꯡꯅ ꯐꯣꯟ ꯑꯝꯇ ꯌꯦꯡꯒꯦ ꯌꯥꯗꯦ ꯇꯨꯡꯗ ꯆꯠꯂꯣꯠꯁꯤꯜꯂꯤ ꯏꯅꯥꯎꯕꯁꯨ ꯆꯦꯞꯊꯔ ꯌꯦꯡꯉꯤ ꯌꯦꯡꯒꯦ ꯌꯥꯝꯕꯣ ꯐꯣꯟꯗꯨꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦꯀꯣ ꯆꯠꯊꯣ ꯃꯅꯥꯎꯕꯨ ꯊꯩꯗꯣꯛꯍꯜꯂꯒ ꯀꯥꯗ ꯆꯪꯈꯤ ꯏꯅꯥꯎꯕꯁꯨ ꯇꯥꯟꯅꯩ ꯌꯦꯡꯒꯦꯗ ꯑꯝꯇ ꯌꯥꯝ ꯇꯧꯉꯝꯕ ꯄꯋꯥꯔ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯌꯥꯎꯔꯤ ꯅꯌꯥꯝꯕ ꯑꯩ ꯐꯥꯎꯕꯅꯦ ꯉꯥꯎꯔꯤꯕ ꯇꯧꯉꯝꯕ ꯄꯣꯠꯁꯦ ꯑꯉꯥꯡꯅ ꯌꯦꯡꯂꯗꯤ ꯅꯀꯣꯛ ꯁꯥꯛꯑꯣꯏꯗ꯭ꯔꯣ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯌꯦꯡꯉꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯇꯧꯅꯨꯅꯦ ꯌꯥꯝꯕꯣ ꯏꯃꯥ ꯇꯥꯛꯁꯅꯤꯀꯣ ꯑꯩꯗꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯏꯁ ꯄꯥꯈꯪ ꯐꯥꯔꯦ ꯀꯥꯏ ꯂꯥꯏꯔꯤꯛ ꯄꯥꯎꯁꯨ ꯆꯠꯂꯣ ꯑꯝꯇ ꯌꯦꯡꯒꯦꯗ ꯌꯥꯔꯣꯏ ꯃꯤ ꯑꯁ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯃꯅꯥꯎꯒꯤ ꯃꯇꯧꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯅꯥꯎꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯤ ꯃꯌꯥꯝꯕꯅ ꯑꯁꯨꯝꯅ ꯇꯧꯕ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯏꯅꯥꯎꯕꯗꯣ ꯃꯌꯥ ꯀꯥꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯈꯗꯥꯡ ꯏꯟꯈꯠꯂꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯁꯨꯔ ꯁꯨꯔ ꯅꯩꯁꯤꯜꯂꯝꯃꯒ ꯐꯝꯈꯤ ꯐꯝꯂꯕꯁꯨ ꯃꯅꯥꯎꯒꯤ ꯃꯇꯧꯗ ꯅꯣꯛꯄ ꯍꯟꯗ꯭ꯔꯤ ꯏꯅꯥꯎꯕ ꯀꯩꯗꯧꯔꯦ ꯃꯃꯥꯅ ꯍꯪꯂꯛꯄꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯣꯛꯂꯝꯕꯗꯒꯤ ꯈꯪꯍꯟ ꯍꯟꯖꯤꯜꯂꯤ ꯏꯅꯥꯎꯕꯁꯨ ꯃꯃꯥꯗ ꯄꯥꯎꯗꯨ ꯇꯝꯃꯤ ꯃꯃꯥ ꯑꯩꯈꯣꯏ ꯌꯥꯝꯃꯨꯛ ꯅꯣꯛꯄꯅꯤ ꯍꯥ ꯀꯨꯁꯨꯝꯅ ꯌꯦꯡꯕꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯍꯧꯁꯥꯒꯨꯝ ꯂꯩꯔꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯄ ꯀꯟꯅ ꯈꯥꯡꯉꯤ ꯈꯖꯥꯏ ꯆꯞꯁꯤꯜꯂꯒ ꯅꯣꯛꯇꯕ ꯃꯥꯜꯂꯤꯗ ꯅꯣꯛꯄꯅꯤ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯅꯣꯛꯂꯝꯗꯦ ꯏꯅꯥꯎꯕꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯃꯌꯥꯝꯕꯗ ꯑꯃꯨꯛ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯂꯤ ꯀꯨꯁꯨꯝꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯅꯥꯎꯕꯕꯨ ꯐꯝꯍꯜꯂꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯗꯤ ꯅꯣꯛꯄ ꯈꯥꯡꯕꯗ ꯃꯈꯨꯠꯅ ꯃꯆꯤꯟꯕꯥ ꯈꯨꯝꯃꯤ ꯃꯃꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯅꯥꯎꯕꯅ ꯃꯈꯥ ꯇꯥꯔꯛꯇꯅꯕ ꯋꯥ ꯊꯠꯆꯤꯜꯂꯤ ꯏꯃꯥ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯏꯅꯥꯎꯕꯗ ꯃꯤꯠꯆꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯀꯥꯏ ꯏꯀꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯁꯦ ꯅꯁꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯈꯟꯕ ꯌꯥꯒꯗ꯭ꯔꯥ ꯂꯨꯍꯣꯡꯕ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯄꯟꯕꯗ ꯐꯣꯄꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯨꯁꯨꯝꯒꯤ ꯏꯅꯥꯎꯕꯒꯤꯗꯤ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗ ꯏꯀꯥꯏꯔꯛꯂ ꯃꯥꯜꯂꯤ ꯈꯨꯠꯁꯥ ꯇꯔꯥꯗꯣ ꯇꯛꯅꯔꯒ ꯈꯥꯡꯉꯤ ꯀꯨꯁꯨꯝꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯏꯁꯥ ꯑꯅꯤꯒꯤ ꯏꯃꯧꯗꯤꯅꯦ ꯅꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯆꯠꯇꯨꯅ ꯅꯤꯖꯒꯗꯧꯔꯤꯕ ꯇꯧꯕꯇꯕꯨꯅꯦ ꯍꯤꯔꯝ ꯂꯣꯏꯅꯃꯛꯇ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯃꯇꯤꯛ ꯆꯥꯕ ꯇꯥꯏ ꯏꯃꯨꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯩꯕ ꯑꯃꯁꯤꯃꯗꯤꯅꯦ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯥ ꯀꯔꯤꯁꯨ ꯈꯥꯏꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯦ ꯏꯆꯦꯟꯕ ꯆꯣꯡꯕ ꯑꯗꯨꯁꯨ ꯌꯥꯗꯦꯀꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯈꯣꯏ ꯑꯅꯤꯈꯛꯇ ꯅꯠꯇꯦ ꯇꯨꯡꯗꯁꯨꯅꯦ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯅꯈꯣꯏꯅ ꯏꯜꯂꯛꯀꯗꯕ ꯅꯆꯥꯅꯁꯨꯁꯤꯡꯗ ꯇꯥꯛꯂꯝꯒꯗꯕꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯃꯥꯒꯤ ꯃꯥꯡꯗ ꯂꯩꯃꯥꯏꯗ ꯐꯝꯊꯩ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯥꯒꯤ ꯈꯖꯥꯏꯗ ꯊꯝꯃꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯅꯤ ꯏꯃꯥꯕꯨ ꯍꯟꯅ ꯌꯦꯡꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯨꯕꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ ꯌꯦꯡꯉꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯨꯝꯅꯃꯛꯁꯦ ꯏꯁꯥꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯒꯗꯧꯕ ꯅꯥꯟꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯏꯃꯥ ꯈꯪꯉꯤ ꯑꯗꯨꯅ ꯏꯆꯥꯁꯨꯅꯦ ꯅꯨꯡꯉꯥꯏꯖꯁꯅꯨ ꯈꯟꯅ ꯊꯥꯗꯣꯛꯄ ꯏꯁꯥꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯅꯤꯡꯇꯝꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯐꯣꯏꯗꯠꯂꯒ ꯃꯨꯟꯕ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯧꯖꯤꯛꯁꯨ ꯏꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯏꯃꯥꯅ ꯊꯕꯛ ꯄꯨꯝꯕꯁꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯏꯅꯥꯎꯕꯅ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯀꯥꯏꯗꯒꯤ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯆꯥ ꯑꯅꯤꯒꯤ ꯈꯖꯥꯏꯗ ꯊꯝꯂꯤ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯅꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤꯅꯦ ꯊꯛ ꯈꯥ ꯀꯥꯏꯅꯒꯅꯨ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯌꯦꯡꯊꯤꯅꯒꯅꯨ ꯂꯟ ꯊꯨꯝ ꯁꯦꯜꯗꯤꯅꯦ ꯃꯥꯡꯕ ꯃꯨꯠꯄ ꯅꯥꯏꯕꯅꯤ ꯃꯥꯡꯈ꯭ꯔꯕꯁꯨ ꯃꯨꯠꯈ꯭ꯔꯕꯁꯨ ꯇꯥꯜꯂꯒ ꯑꯗꯨꯃꯛ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯅꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯇꯠꯈ꯭ꯔꯕꯗꯤꯅꯦ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯁꯥꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯅꯤ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯂꯦꯡꯊꯣꯡꯐꯝ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯈꯛ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯁꯥꯒꯤ ꯂꯝꯆꯠꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯈꯛꯇꯗ ꯅꯨꯄꯤ ꯑꯣꯏꯅ ꯎꯒꯗꯕ ꯑꯇꯩ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇꯤꯅꯦ ꯅꯃꯥ ꯅꯆꯜ ꯅꯆꯦꯒꯨꯝꯅ ꯌꯦꯡꯒꯗꯕꯅꯤꯀꯣ
ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯗꯅ ꯆꯠꯀꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯇꯨꯝꯊꯣꯛꯂꯣ ꯏꯅꯥꯎꯕꯅ ꯃꯃꯥ ꯑꯩ ꯊꯤꯟꯕꯤꯒꯦ ꯀꯩꯅꯣꯝꯁꯨ ꯇꯝꯕꯤꯒꯦ ꯃꯌꯥꯝꯕꯗ ꯂꯩꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯃꯐꯤ ꯍꯣꯡꯂꯤ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ ꯃꯆꯥ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯃꯥꯅ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯛꯄꯗ ꯏꯅꯥꯎꯕꯁꯨ ꯍꯜꯂꯛꯂꯦ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯁꯨꯛꯂꯞ ꯇꯧꯏ ꯅꯣꯡꯗꯥꯏ ꯅꯣꯛꯊꯣꯔꯛꯏ ꯏꯅꯥꯎꯕ ꯏꯆꯟꯗꯣ ꯌꯥꯏꯐꯕꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯃꯗꯨ ꯇꯥꯕꯗ ꯌꯥꯝ ꯐꯤꯡꯅ ꯀꯥꯏꯗꯅꯣꯗ ꯈꯪꯅꯗꯕꯅꯤ ꯑꯇꯣꯞꯄ ꯈꯪꯅꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯈꯪꯗꯦ ꯍꯪꯉꯛꯀꯅꯨ ꯇꯨꯝꯃꯦ ꯐꯃꯨꯡꯗ ꯆꯣꯡꯁꯤꯟꯈꯤ ꯈꯥꯝꯕꯁꯨ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯗ꯭ꯔꯦꯗ ꯑꯁ ꯃꯥꯒ ꯈꯪꯅꯔꯤꯔ ꯍꯪꯒꯦ ꯇꯧꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯂꯤꯔꯝꯗꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯈꯨꯗꯤ ꯍꯦꯛ ꯊꯤꯔꯨꯏꯗ ꯀꯩꯗꯧꯋꯦꯒꯦ ꯁꯤꯕꯨ ꯏꯅꯥꯎꯄꯥꯅ ꯀꯣꯏꯔꯝꯗ꯭ꯔꯒꯅ ꯑꯩꯅ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯣꯟꯗ꯭ꯔꯪꯕꯗ ꯅꯣꯛꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯗꯌꯥꯜꯕꯨ ꯔꯤꯝꯁꯇ ꯄꯨꯔꯛꯂꯒ ꯗꯣꯛꯇꯔꯅ ꯇꯧꯋꯣ ꯇꯥꯛꯄꯤꯔꯛꯄ ꯇꯦꯁ ꯃꯈꯩ ꯇꯧꯔꯝꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯊꯣꯔꯛꯏ ꯅꯥꯎꯕꯅ ꯏꯆꯦ ꯀꯩꯅꯣꯝꯇ ꯂꯩꯕꯤꯌꯨꯗ ꯗ꯭राꯏꯚꯤꯡ ꯂꯥꯏꯁꯦꯟꯁꯄꯨ ꯄꯥꯏꯗꯈꯩ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯍꯜꯂꯒ ꯋꯥ ꯈꯪꯃꯟꯗꯦꯀꯣ ꯗꯌꯥꯜ ꯅꯣꯛꯂꯒ ꯀꯩ ꯂꯩꯅꯤꯡꯉꯤꯅꯣ ꯅꯪꯕꯣ ꯍꯣ ꯍꯛꯆꯥꯡꯁꯤ ꯀꯨꯞꯅꯕ ꯆꯦꯔꯪ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯣꯡ ꯆꯨꯕ ꯀꯥꯟꯗ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯨ ꯎꯞꯀꯦ ꯒꯝꯚꯤꯔ ꯁꯤꯡ ꯁꯣꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯔꯒꯦ ꯌꯥꯔꯕꯣ ꯏꯆꯟꯅ ꯍꯥꯏꯔꯛꯄꯅꯤ ꯅꯥꯎꯕꯗꯤ ꯃꯈꯨꯠ ꯂꯩꯔꯝꯂꯦꯟ ꯂꯥꯝꯕ ꯐꯪꯕꯒ ꯃꯥꯟꯅꯖꯈ꯭ꯔꯦ ꯋꯥ ꯑꯁ ꯅꯨꯄꯤꯗ ꯃꯨꯛꯁꯤꯟ ꯌꯥꯔꯅꯤ ꯆꯟꯊꯣꯏꯅ ꯅꯪꯕꯨ ꯅꯨꯄꯤ ꯀꯣꯏꯔꯕꯣ ꯀꯣꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯕꯣꯇꯔ ꯆꯟꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯔꯤ ꯅꯥꯎꯕꯒꯤ ꯐꯤ ꯈꯜꯂꯤ ꯄ꯭ꯔꯦꯁꯇꯒꯤ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯏꯆꯟꯗꯣ ꯈꯔ ꯆꯠꯊꯣꯛꯂꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯦ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯌꯥꯝꯕꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯂꯦꯞꯂꯝꯃꯤ ꯀꯩꯗꯧꯔꯤꯕ ꯁꯤꯗ ꯋꯥꯔꯤꯗꯣ ꯑꯗꯨ ꯀꯨꯏꯅ ꯁꯥꯕ꯭ꯔꯣ ꯀꯣꯂꯦꯖꯁꯨ ꯆꯠꯇꯕ ꯆꯠꯇꯤ ꯐꯤꯔꯣꯜ ꯌꯦꯡꯉꯝꯕ ꯄ꯭ꯔꯦꯁꯇꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯌꯥꯝꯃꯨꯁꯨ ꯐꯤꯔꯣꯜ ꯂꯩꯔꯝꯃꯤꯔꯣ ꯏꯆꯟ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯗꯌꯥꯜꯅ ꯀꯧꯔꯛꯄꯅꯤ ꯏꯆꯟꯁꯨ ꯐꯠ ꯂꯩꯊꯣꯛꯂꯒ ꯈꯨꯝꯃꯤ ꯑꯥꯎ ꯂꯥꯛꯑꯒꯦ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯀꯨꯝꯊꯈꯤꯕꯗꯣ ꯐꯤꯔꯣꯜ ꯃꯔꯛꯇꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯁꯨꯛꯆꯤꯟꯅ ꯌꯦꯡꯍꯧꯏ ꯃꯔꯨ ꯑꯣꯏꯅ ꯃꯥꯏꯊꯣꯡ ꯎꯍꯧꯗ꯭ꯔꯕ ꯇꯨꯡꯗꯒꯤ ꯎꯔꯤꯕ ꯅꯨꯄꯥꯗꯨꯕꯨꯅꯤ ꯌꯦꯡꯂꯤꯕ ꯀꯣꯂꯦꯖꯇꯅ ꯀꯝꯗꯧꯔꯤ ꯃꯥꯌꯣꯟꯗꯨ ꯏꯆꯟꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯒ ꯐꯪꯗ꯭ꯔꯕꯗ ꯏꯅꯥꯎꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯕꯨ ꯊꯤꯔꯛꯄꯗ ꯊꯦꯡꯅꯔꯦ ꯏꯅꯥꯎꯕ ꯏꯆꯟ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯣ ꯂꯥꯛꯇꯦ ꯀꯩ ꯂꯩꯔꯦ ꯃꯁꯛ ꯎꯗꯕꯗꯨꯗ ꯊꯤꯕꯅꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯥꯕꯣ ꯁꯅꯥꯊꯣꯏ ꯃꯁꯝ ꯅꯥꯜꯂꯒ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥꯗꯣ ꯊꯕꯛ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤꯅꯤ ꯌꯥꯝꯕꯣ ꯄꯨꯛꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯏ ꯑꯍꯤꯡꯂꯣꯝꯗ ꯊꯛꯎꯁꯤꯔꯥ ꯏꯅꯥꯎꯕꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯆꯤꯡꯂꯒ ꯄꯨꯈꯤ ꯃꯥꯌꯣꯟꯗꯤ ꯁꯅꯥꯊꯣꯏꯕꯨ ꯁꯥꯎꯅ ꯌꯦꯡꯍꯧꯏ ꯁꯅꯥꯊꯣꯏꯁꯤ ꯃꯥꯌꯣꯟ ꯁꯨꯛꯌꯥ ꯌꯥꯗꯦ ꯑꯅꯤꯗꯨ ꯀꯦꯟꯇꯤꯟꯗ ꯐꯝꯂꯤ ꯉꯁꯥꯏꯒꯤꯗꯣ ꯏꯆꯟꯒꯤ ꯈꯪꯅꯕ ꯊꯕꯛ ꯈꯜꯂꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯏꯅꯥꯎꯕꯅ ꯍꯪꯉꯤꯗꯣ ꯊꯧꯁꯥꯗꯅ ꯑꯁ ꯃꯥꯟꯕ꯭ꯔꯣ ꯃꯥꯒꯤ ꯈꯪꯅꯕꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯃꯁꯥ ꯇꯥꯔꯗꯤ ꯍꯥꯠꯄꯤꯁꯅꯤ ꯍꯣ ꯍꯥꯠꯂꯣ ꯏꯕꯨꯡꯉꯣ ꯃꯕꯨꯛ ꯐꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕꯣ ꯑꯩꯁꯨ ꯃꯥꯒ ꯇꯤꯟꯅꯕꯗꯩ ꯌꯥꯝ ꯐꯔꯕꯅꯤ ꯐꯠꯇ꯭ꯔꯣꯕ ꯐꯔꯦ ꯐꯔꯦ ꯏꯁ ꯈꯨꯍꯥꯏꯗꯨ ꯀꯩꯅꯣ ꯊꯣꯏ ꯑꯩꯅ ꯃꯥꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯔꯗꯤ ꯅꯪ ꯀꯅꯥ ꯈꯟꯅꯤ ꯑꯩꯒ ꯀꯥꯏꯅꯒꯗ꯭ꯔꯥ ꯃꯥꯒ ꯇꯤꯟꯅꯒꯗ꯭ꯔꯥ ꯅꯪ ꯑꯗꯨꯝ ꯀꯥꯏꯅꯔꯦ ꯈꯨꯗꯛꯇ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯩꯅꯦ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯥꯒꯤ ꯐꯠꯇꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯁꯨꯅꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯛꯀꯅꯤ ꯌꯥꯝ ꯊꯥꯒꯠꯂꯤꯗ ꯊꯥꯒꯠꯄ ꯅꯠꯇꯤꯌꯦ ꯈꯪꯉꯛꯀꯅꯤ ꯑꯗꯨꯝ ꯍꯣꯅ ꯇꯧ ꯌꯦꯡꯕꯅꯤ ꯃꯤ ꯅꯪꯒ ꯀꯥꯏꯅꯕ ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯞꯂꯤꯕꯁꯤꯗ ꯂꯦꯞꯄꯣ ꯑꯩꯗꯤ ꯐꯝꯈꯤꯒꯦ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯀꯦꯟꯇꯤꯟꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯆꯥꯅꯕ ꯈꯔ ꯊꯜꯂꯝꯂꯒ ꯆꯠꯈꯤ ꯆꯥ ꯍꯥꯟꯅ ꯊꯛꯏ ꯁꯅꯥꯊꯣꯏꯗꯣ ꯑꯗꯨꯒ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯁꯥꯎꯔꯛꯀꯅꯨ ꯍꯥꯏꯔꯣ ꯁꯥꯎꯔꯣꯏ ꯌꯥꯅꯤꯡꯗꯕ ꯑꯣꯏꯔꯁꯨ ꯈꯟꯅꯁꯦ ꯆꯟꯁꯦ ꯃꯥꯒꯤ ꯈꯟꯖꯕꯕꯨꯗꯤ ꯂꯩꯕꯅꯤ ꯑꯗ ꯑꯩꯅ ꯃꯥꯁꯦ ꯀꯥꯏꯅꯅꯤꯡꯗꯕ ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯒꯦꯔꯥ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗ ꯄꯤꯔꯁꯤ ꯁꯤꯅꯤꯅꯦ ꯌꯦꯁ ꯃꯣꯏꯃꯥ ꯌꯥꯝ ꯈꯪꯉꯦ ꯑꯩ ꯅꯨꯄꯥꯁꯦ ꯍꯥꯏꯅꯕꯒ ꯅꯥꯏꯗꯦꯃꯤ ꯏꯈꯠꯈꯩ ꯍꯧꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎꯕꯗꯤ ꯅꯥꯛ ꯌꯦꯠ ꯐꯠ ꯌꯦꯡꯉꯝꯃꯒ ꯅꯪꯗꯤ ꯉꯥꯎꯔꯦꯗꯅ ꯑꯣꯏ ꯑꯩꯗꯤ ꯃꯥꯁꯦ ꯏꯇꯦꯝꯁꯤ ꯀꯧꯕ ꯍꯧꯕ ꯀꯨꯏꯔꯦꯅ
ꯑꯗꯨꯗ ꯃꯥꯅ ꯈꯟꯖꯕ ꯂꯩ ꯍꯥꯏꯗꯨꯗ ꯌꯦꯠꯂꯨꯔꯗꯤ ꯄꯥꯄꯨꯅꯤꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯊꯋꯩꯅ ꯍꯤꯔꯝꯁꯤꯗ ꯀꯣꯛ ꯊꯥꯗꯩ ꯑꯅꯤꯗꯣ ꯐꯥꯒꯤꯗꯩ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯍꯟꯗꯛ ꯃꯇꯥꯡꯗꯤ ꯌꯥꯏꯐꯕ ꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯅ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯂꯩꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯌꯨꯝꯗ ꯊꯣꯏꯍꯦꯟꯕꯒ ꯍꯦꯟꯊꯣꯏꯒꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯀꯨꯁꯨꯝ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯎꯕꯗ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯍꯦꯟꯊꯣꯏꯅ ꯏꯃꯥꯁꯤ ꯊꯕꯛ ꯆꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯉꯝꯕꯤꯗꯕ꯭ꯔꯣ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯂꯗꯧꯕꯅꯤ ꯅꯈꯣꯏꯗꯤ ꯅꯊꯧꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯍꯣꯠꯅꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯁꯤꯗꯤꯅꯦ ꯌꯥꯎꯍꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯅꯣꯏꯁꯨ ꯊꯣꯏꯍꯦꯟꯕꯅ ꯏꯃꯥꯁꯦ ꯍꯧꯔꯁꯤꯁꯨ ꯌꯥꯗꯦ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯁꯦ ꯍꯥꯏꯅꯔꯝꯕꯅꯤ ꯑꯩꯈꯣꯏ 5 ꯄꯨꯟꯁꯤꯜꯂꯒ ꯌꯥꯅꯔꯀꯥꯟꯗ ꯅꯣꯡꯗꯥꯏꯒꯤ ꯊꯕꯛ ꯑꯃꯗꯒꯤ ꯐꯪꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯗꯣ ꯃꯥꯡꯈꯤꯕꯗꯩ ꯑꯗꯨꯝ ꯇꯣꯛꯂꯦ ꯋꯥꯐꯝꯗꯨꯗ ꯀꯨꯁꯨꯝ ꯈꯟꯖꯥꯟꯗꯅ ꯀꯔꯝꯕ ꯑꯩ ꯈꯪꯗꯕ ꯊꯕꯛꯅꯣ ꯊꯣꯏꯍꯦꯟꯕꯅ ꯏꯃꯥꯁꯤ ꯃꯥꯗꯤ ꯖꯥꯠ ꯌꯥꯝ ꯇꯧꯏꯗ ꯁꯥꯎꯒꯟꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯟꯕ ꯈꯥꯝꯗꯧꯁꯨ ꯀꯨꯁꯨꯝ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯥꯡꯈ꯭ꯔꯤꯕ ꯁꯦꯟꯐꯝꯗꯨꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯕ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯒ ꯃꯈꯣꯏꯅꯤꯁꯨ ꯍꯥꯏꯒꯤ ꯃꯇꯥꯒꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯍꯦꯟꯊꯣꯏꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯖꯗꯦ ꯏꯃꯥꯁꯦ ꯆꯥꯎꯔꯥꯛꯅ ꯀ꯭ꯔꯣꯔ 5ꯃꯨꯛꯇꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯨꯁꯨꯝ ꯂꯋꯥꯏ ꯁꯥꯠꯂꯤ ꯑꯗꯨꯛ ꯌꯥꯝꯕꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯗꯤ ꯈꯪꯗꯦ ꯏꯃꯥꯁꯦ ꯑꯗꯣ ꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯀꯗꯥꯏꯗꯅꯣ ꯀꯣꯏꯊꯣꯛꯈꯤ ꯊꯣꯏꯍꯦꯟꯕꯅ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯍꯜꯂꯒꯦ ꯏꯃꯥꯁꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯇꯝꯂꯝꯕꯅꯤ ꯇꯥꯛꯄꯤꯅꯨ ꯃꯥꯒꯤ ꯃꯤꯍꯨꯜ ꯏꯃꯥꯁꯤꯁꯨ ꯈꯪꯕꯤꯔꯤꯗꯨꯅꯤ ꯏꯃꯥꯁꯤ ꯕꯥꯞꯇꯥꯏ ꯅꯈꯣꯏ ꯍꯟꯈ꯭ꯔꯣ ꯑꯅꯤꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯍꯟꯈꯤ ꯃꯈꯣꯏ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯍꯜꯂꯛꯂꯦ ꯃꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯏꯅꯥꯎꯕꯅ ꯃꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯅꯩꯔꯝꯃꯦꯉꯣ ꯀꯨꯁꯨꯝ ꯃꯆꯥ ꯑꯅꯤꯗ ꯑꯁꯥꯎꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯠꯇ ꯏꯃꯨꯡ ꯆꯪꯉꯣ ꯑꯅꯤꯗꯨ ꯃꯃꯥꯏ ꯃꯇꯨꯡ ꯏꯟꯅꯩ ꯃꯌꯥꯀꯥꯏꯒꯤ ꯁꯣꯐꯥꯗ ꯄꯨꯂꯞ ꯐꯝꯃꯤ ꯀꯨꯁꯨꯝ ꯃꯆꯥ ꯑꯍꯜꯕꯨ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯏꯃꯥꯗ ꯇꯥꯛꯇꯕ ꯊꯕꯛ ꯀꯔꯤ ꯇꯧꯏ ꯋꯥꯍꯪꯗꯨꯗ ꯂꯣꯏꯅꯔꯤꯕ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯁꯛꯇꯝꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯗꯨ ꯎꯕꯗ ꯇꯞꯅ ꯍꯧꯒꯠꯈꯤ ꯏꯕꯨꯡꯉꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯍꯥꯏꯕꯒꯤ ꯃꯤꯀꯧꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯤꯠ ꯈꯖꯤꯛ ꯎꯏꯁꯤꯜꯂꯤ ꯂꯣꯠꯄ ꯌꯥꯔꯣꯏ ꯈꯪꯅ ꯂꯣꯠꯈꯤꯕꯅꯤ ꯀꯨꯁꯨꯝꯁꯨ ꯈꯪꯈꯤꯗꯕ ꯅꯠꯇꯦ ꯃꯆꯥꯅ ꯑꯔꯣꯠꯄ ꯊꯕꯛ ꯈꯔꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯊꯤꯡꯕ ꯄꯤꯈꯤꯗꯕꯅꯤ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯈꯤꯕꯅꯤ ꯃꯤꯅ ꯇꯝꯁꯤꯜꯂꯝꯕ ꯉꯥꯛꯀꯤꯁꯨ ꯅꯠꯇꯦ ꯉꯁꯤ ꯃꯆꯥꯗ ꯍꯪꯂꯤꯕꯁꯦ ꯎꯏꯁꯤꯜꯂ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯏꯃꯥ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁ ꯐꯪꯂꯦ ꯅꯪꯗꯤ ꯕꯤꯖꯤꯅꯦꯁ ꯄꯥꯝꯗꯦ ꯐꯤꯖꯤꯛꯁ ꯇꯝꯒꯅꯤꯅ ꯇꯝꯈꯤꯕꯗꯥꯏ ꯅꯄꯥꯕꯨꯡꯅꯁꯨ ꯄꯥꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯗꯥꯏ ꯐꯤꯕꯝ ꯍꯣꯡꯗꯦ ꯃꯥꯏꯁꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯟꯗꯟꯗ ꯆꯍꯤ 3 ꯂꯩꯔꯨꯕ ꯃꯇꯝꯗ ꯏꯃꯥ ꯈꯪꯍꯟꯗ ꯇꯝꯈꯤꯕ MBAꯅ ꯐꯝꯂꯝꯕꯗꯒꯤ ꯀꯨꯁꯨꯝ ꯇꯞꯅ ꯍꯧꯒꯠꯂꯤ ꯅꯪꯅ ꯂꯟꯗꯟꯗ ꯂꯩꯈꯤꯕꯒꯤ ꯃꯔꯝ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯥꯎꯗꯦ ꯃꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯃꯈꯨꯠ 2 ꯊꯝꯃꯤ ꯏꯃꯥ ꯑꯩ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯑꯩꯅ ꯇꯝꯈꯤꯕ ꯏꯍꯩꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯄꯤꯈꯤꯗꯦ ꯇꯨꯡꯗ ꯃꯥꯏꯊꯤꯕ ꯅꯪꯂꯛꯀꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯑꯅꯝ ꯀꯟꯕ ꯁꯥꯔꯒ ꯏꯃꯥ ꯑꯃꯗꯤ ꯏꯅꯥꯎꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯈꯪꯈꯤ ꯅꯣꯡꯃꯗꯤ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯊꯣꯡꯒꯠꯇꯨꯅ ꯄꯨꯒꯅꯤ ꯄꯣꯠꯂꯨꯝꯗꯣ ꯂꯨꯃꯜꯂꯤ ꯍꯥꯏꯅ ꯂꯪꯊꯣꯛꯄꯁꯨ ꯉꯝꯃꯣꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥ ꯑꯣꯏꯈꯤ ꯉꯁꯤ ꯃꯆꯥꯅ ꯇꯝꯂꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯨꯁꯨꯝꯒꯤ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯆꯥꯗꯒꯤ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯥꯒꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯔꯝꯂꯤ ꯑꯗꯨꯕꯨ ꯆꯤꯊꯕ ꯂꯩꯇꯅ ꯍꯜꯂꯒ ꯈꯪꯗꯣꯛꯅꯕ ꯁꯥꯎꯕ ꯁꯥꯔꯤ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯨꯒ ꯋꯥꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯔꯨ ꯂꯣꯛꯊꯅ ꯂꯟꯗꯟꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ 50 ꯂꯥꯈ ꯂꯧꯊꯣꯛꯈꯤ ꯌꯥꯝꯅ ꯀꯤꯅ ꯂꯠ ꯇꯧꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯑꯩ ꯗ꯭ꯔꯒ ꯑꯃꯨꯛ ꯂꯂꯣꯜꯂꯨꯔꯦ ꯏꯃꯥ ꯀꯨꯁꯨꯝ ꯃꯆꯥꯕꯨ ꯃꯈꯨꯠ 2 ꯆꯪꯅ ꯏꯟꯊꯣꯛꯏ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕ ꯏꯅꯥꯎꯕꯨꯁꯨ ꯄꯨꯛ ꯍꯧꯒꯠꯂꯤ ꯀꯨꯁꯨꯝ ꯃꯁꯥ ꯅꯤꯛꯂꯦ ꯅꯪ ꯅꯄꯥ ꯍꯥꯠꯄ ꯃꯆꯥ ꯑꯣꯏꯒꯗꯧꯔꯤ ꯅꯪ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯕꯨꯡꯅ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯈꯪꯅ ꯅꯈꯣꯏꯕꯨ ꯐꯤꯕꯝꯁꯤꯗ ꯊꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯗꯨꯛ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯒꯅꯨ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯄꯤ ꯆꯦꯟꯊꯕ ꯍꯧꯔꯦ ꯃꯃꯥꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯃꯈꯨꯠ ꯈꯜꯂꯤ ꯆꯪꯁꯤꯜꯂꯛꯇꯅꯕ ꯊꯤꯡꯂꯤꯕꯅꯤ ꯅꯣꯡꯗꯥꯏ ꯇꯧꯐꯝ ꯈꯪꯗ ꯀꯞꯄꯤ ꯃꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯏꯃꯥ
Nachana haiba wase loibo phauda tabiko. Ai aran bataukiba leitri drug to London da leiba imanaba scientist amagi lab da sizinanaba government ke ayaba lawraga taukibani. Nachabu thazabiyo. Thabak to pangthokiba tha ani fadri. Ima ai matung tawzaroi. Ima da nachabu sawase ai khangma ngamde ima. Inaubadi mama amadi mayambagi waduda yauksan pam khangda amada mu yeng tawraga lebli. Kusum machagi thamoi thodokpa lepte. Madudagi fangakpa senphamda karaida sizinaki. Account to yori ATM ta hobada kaithokpa yadre. Check oina kaigadabuduso imada haiba ngamdabani. Ai lanjare matungda sigumba imana yadaba thabak amu hana tawroi nachabu ngakpiyo ima. Mamagi makhong soi hauzakta kusumda mamon tawje. Machabu hogatpiraga makokta sangna nungshina nanthabi. Machagi pina chotlaba maithongdaso phizina taithokpi. Isa lante ima khangi. Nupanabu kappa hongnabro kappa yade. Nakhoi anina thangliba khongthang khuding imagi mitiyengna khongul liribani. Karigumbada khongul tadaba lambida chatkiba thoklabasune. Imani icha anibo khaidongnungda thadokte. Kupna cheksena sene. Nakhoina khangdriba karigino. Aigi isani nahak. Imagi thasaba makhalloi. Ai khangi. Imana ngakpirabani. Ima. Machabu nungsina konsinbi. Managalda susangna nanthabi. Inaubaso nokphet tawna mapi taithoksei. Mamagi mathada leina nongdairemba mabukta maro loli. Nakhoi natana khangba wafam nate. Imada hu kamsinbasu nakhoi natana kanasu leiroi. Noidagi lapthoklaga ayi wakhal nungairagli. Khudingmakse nanga thengnarubadagini. Fanglakpa nungaibani ichan. Hospital da ichan ka doctor ga wari shari. Doctor na test report sing do kupna yenglaba tung tayalgi anabase brain tumor ahoba stage ni khangle. Madu tabada ichan gi mai thong langsali. Madu da doctor na nok fet tongna. Ibema ka hena khanjin gano. Mioi bagi laibak ni. Laibak leiba haigatra anabase horakpada ngairi ne. Doctor fana balayeng mangamgatra. It can be cured in some cases, but often come back and can be difficult to treat. Adabu ibungo sigidi soidana faganida. Maramdi tumor se form tawuda ngairi. Asukloba matangsida ichan gi phone da ring khingle. Ichan su kholei thuna phone do silent thamzili. Aduga hangli. Tasengna mahak pakhache. Magi mata chanthoi maraibak thirabani. Karigumba tayalna fatanungda thokrabadi chanthoi gi punsi loirabani. Laying pathapti karamna chathagani. Surgery, radiotherapy, chemotherapy, steroid therapy aduga transited drug therapy. Laying makal kharasida chathabayai. Adubu ibungo tayalgi shidi athubada surgery tawrase. Nakoina yare habada law. Aisu sem sarake. Yare kay thuzinsi thengtakrabadini haibungamde. Anabadu kari wikini. Cancer laina sidi marau chawba lainani. Hai doctor. Ngasisu yaifaba nongdairembagi da family. Ichan na call halaga tawrak ngairi. Nongdairemba mu chakhangi khanna adubu oidre. Phone thangatuna yingli. Nongdairemba na hai mahi glass ani purei. Glass ama yaifabagi mangda thammi. Glass ama na maana paire. Yawma machingluraga solei. As onthok na sakre. Laima Manipur se matam tawre. Phone yingna yaifaba nairi. Sabada na teda chakpam suyawri. Manipur da nate. Aigi thamoy da su matam tawribo. Nongdaina. Nangni ngang thorak pasima. Atay lairi hospital toktoiro. To ogeda aidi. Noi mari honoro. Thabak chilakadorabani na yaroibo. Sel puthokning da bay nate ko. Ay badumba mirane. Natragana nang yingsinba yawba ngamaroina aikhoida thazadriro. Ngasi din nongdairemba chimbal maro leina noi. Thazai punsigi su thazagani. Aigise kaina ningdabai harini. Pukchel sengnarabadi kedawai kaina dorino. Nang ai ngasi ngarang ta tinarakusu nattana. Nang nakana aina kana loina khangnaribu natro. Adoklu na khanjilanu da. Yam sontharakanu nupa mande. Farene sonthadanaba. Hayeng opurake chaklena tasinsidana. Nongdairemba no iadom. Ahina ngat kongba tare adude. Ngasai digi ichalgi kol ngairiba yaifaba ningba thongle. Ichangi number chongthoklaga ring kingle.
ꯊꯋꯥꯏꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯎꯅꯕ ꯃꯥꯎꯡꯗ ꯊꯝꯂꯤꯕꯅꯤ ꯍꯜꯂꯣ ꯏꯆꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯂꯣꯏꯁꯤꯟꯗ ꯏꯪꯒꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯌꯥꯏꯐꯕ ꯀꯩ ꯂꯩꯔꯒꯦ ꯃꯤꯁꯀꯣꯜꯒ ꯂꯩꯔꯝꯃꯤ ꯌꯥꯏꯐꯕ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯕ ꯑꯧ ꯌꯥꯏꯌꯦ ꯍꯌꯦꯡꯁꯦ ꯆꯥꯛ ꯆꯥꯅꯕ ꯌꯥꯎꯗ ꯌꯥꯗ꯭ꯔꯦꯅ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯑꯗꯣ ꯌꯥꯒꯗꯕ ꯃꯥꯟꯗꯦꯗ ꯌꯥꯏꯐꯕ ꯀꯩ ꯑꯔꯨꯕ ꯊꯕꯛ ꯂꯩꯔꯒꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟꯒꯤ ꯆꯦꯟꯅꯒꯗꯕ ꯑꯗꯨꯏꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯔꯧꯕ ꯃꯥꯜꯂꯤꯗ ꯋꯥꯔꯧꯗꯦ ꯌꯥꯏꯐꯕ ꯑꯩ ꯊꯝꯃꯒꯦꯀꯣ ꯄꯠ ꯀꯛꯈꯤ ꯌꯥꯏꯐꯕꯗ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯂꯒ ꯅꯣꯛꯆꯩ ꯍꯟꯅꯁꯨ ꯌꯦꯡꯉꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯩꯍꯧꯕ ꯃꯥꯏꯀꯩꯔꯣꯝꯗ ꯉꯁꯤꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯌꯥꯏꯐꯕꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯂꯨꯕ ꯇꯧꯗꯦ ꯈꯨꯠ ꯑꯅꯤ ꯂꯨꯈꯝꯗ ꯊꯝꯂꯒ ꯁꯣꯐꯥꯗ ꯐꯝꯂꯤ ꯋꯥꯈꯜ ꯑꯃꯁꯨ ꯈꯟꯕ ꯃꯥꯜꯂꯤ ꯏꯅꯥꯎꯕꯁꯨ ꯏꯔꯨꯖꯕꯗꯒꯤ ꯊꯣꯔꯛꯂꯦ ꯃꯌꯥꯝꯕꯒꯤ ꯃꯄꯥ ꯂꯥꯟꯕꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯛꯏ ꯍꯌꯦꯡꯁꯤꯗ ꯆꯥꯛ ꯆꯥꯗꯣꯔꯤ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯥꯏꯗꯨꯗꯤ ꯍꯥꯏ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏꯔꯣ ꯇꯜꯂꯤꯗ ꯏꯇꯣꯝꯇ ꯌꯥꯎꯕꯗꯤ ꯇꯜꯂꯒꯅ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯧꯔꯣ ꯏꯅꯥꯎꯕ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯀꯥꯏꯗꯒꯤꯅꯣꯗ ꯌꯥꯔꯣꯏ ꯀꯣꯂꯦꯖ ꯂꯦꯞꯄ ꯇꯜꯂꯤ ꯍꯥꯏꯔꯛꯀꯅꯤ ꯌꯥꯝꯃꯨꯡꯉꯩ ꯃꯔꯛꯇꯁꯨ ꯌꯥꯎꯍꯟꯅꯤꯡꯗꯦ ꯃꯤꯆꯤꯅ ꯈꯖꯤꯛ ꯃꯅꯥꯎꯗ ꯌꯦꯡꯂꯤ ꯊꯋꯥꯏ ꯈꯤꯠ ꯌꯥꯎꯔꯅꯨ ꯁꯅꯥ ꯍꯌꯦꯡꯁꯦ ꯃꯦ ꯗꯦꯅꯦ ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯃꯌꯥꯝꯕꯅ ꯐꯤꯕꯝ ꯁꯨꯛꯍꯣꯡ ꯍꯣꯡꯗꯅ ꯍꯥꯏꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗ ꯄ꯭ꯔꯞ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯍꯟꯅ ꯌꯦꯡꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯏꯆꯟꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯅꯨꯄꯥꯒ ꯁꯛꯆꯥꯅꯕ ꯀꯥꯏꯅ ꯃꯥ ꯌꯥꯗ꯭ꯔꯗꯤ ꯊꯣꯏꯁꯨ ꯌꯥꯔꯣꯏ ꯃꯕꯥꯅꯤ ꯂꯥꯛꯇ꯭ꯔꯒꯅ ꯌꯥꯝꯕꯨꯡꯗ ꯑꯩꯉꯣꯟꯗ ꯑꯁ ꯃꯀꯣꯛ ꯑꯆꯣꯠꯄꯗꯣ ꯈ꯭ꯔꯣ ꯈ꯭ꯔꯣ ꯍꯣꯠꯂꯤ ꯏꯅꯥꯎꯕ ꯅꯪꯒꯤ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯊꯤꯗ ꯐꯝꯃꯤ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯗ ꯄꯣꯛꯄ ꯃꯆꯥꯅꯤ ꯀꯩꯗꯧꯋꯦꯒꯦ ꯁꯣꯐꯥꯗ ꯐꯝꯍꯧꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯃꯥꯒꯤ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯏ ꯈꯨꯠ ꯑꯣꯏꯗꯣ ꯄꯤꯈꯥꯎꯗ ꯍꯨꯝꯂꯤ ꯈꯨꯠ ꯌꯦꯠꯇꯅ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯂꯤ ꯌꯦꯡꯂꯤꯕꯗꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯏ ꯋꯥꯔꯜ ꯊꯥꯕ ꯅꯝꯕꯔꯗꯨꯗꯅꯤ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯨꯕꯤꯗꯨꯅ ꯀꯣꯜ ꯇꯧꯐꯝꯗ ꯊꯦꯡꯈꯤ ꯔꯤꯡ ꯆꯠꯄ ꯍꯧꯕꯒ ꯑꯃꯨꯛ ꯇꯍꯥ ꯄꯠꯀꯏ ꯑꯁ ꯃꯣꯕꯥꯏꯜꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤ ꯂꯪꯊꯣꯛꯄꯁꯨ ꯉꯝꯗ ꯃꯈꯨꯠ ꯀꯜꯂꯒ ꯈꯥꯡꯖꯩ ꯏꯆꯟꯁꯨ ꯁꯣꯝꯗ ꯀꯥ ꯌꯧꯕꯗ ꯉꯥꯏꯔꯤ ꯀꯣꯜ ꯇꯤꯛ ꯂꯥꯛꯂꯝꯂꯒ ꯀꯛꯈꯤꯕꯗ ꯍꯟꯅ ꯌꯦꯡꯗ ꯃꯐꯤ ꯍꯣꯡꯂꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯝꯗꯕꯩ ꯆꯥꯔꯖ ꯊꯤꯟꯕꯒ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯔꯤꯡ ꯈꯤꯡꯂꯛꯏ ꯅꯝꯕꯔꯗꯣ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯉꯤ ꯄꯥꯏꯁꯤꯔ ꯄꯥꯏꯔꯣꯏꯁꯤꯔ ꯈꯜꯂꯤ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯇꯞꯅ ꯔꯤꯁꯤꯞ ꯇꯧꯏ